Mahiroi singna college ki mikhalda khana jaina bagi thabak lepsi mahai masing tambada pukning jangdina anawana bu potlam sing putok na bhot na si haina Chief Minister Nongtumam Bere na phongdokre Special Commander Unit Khabai Soy amasung Imphal East Women Police Personnel yapun bakut pomana nupi ama mahaki macha nupa galoina malem ni kaithal nupa ko kuntra mangarom oigadaba brown sugar ka konana fare Manipur lenga ki puthariba Sanfam Singh yu yolaga fugat panatana upai leitabadagi USC legalized taunaba kongtang lokhalak pani haina Manipur Pradesh Congress Committee ki Vice President Harishwar Goswami na maral sikre Sana khonabada Manipur gi horakliba nahasing asi hena chingsinba ngamlabadi Chief Minister and the war on drugs asi hena mai pakpa amo oiba ngamgani haina Manipur gi Youth Affairs and Sports Minister Govindas Konthuzamna phongdokre Maitai Mitai bu scheduled drive lista chalhalhu haiba kongjang sarukam oina ngasi khurai da leiba Consumer Affairs Food and Public Distribution Minister L Susindro gi yumda miyamna thomjinduna Amade Manipur da hauki bapung kun Maria Sidamir taruk na COVID-19 positive oiba taina kre positive oiba gi chang cha da manga 10 ni taret ki chang da hengalakre IS News bideng tabiri ba khwai pumna magpu ai SILKY CHANAMBAM na taram lokcheri COVID-19 dagi ngakthok na ba khutoin hambiu hand sanitizer siznabiu mask upiu fit taruki distance tambiu yarba makai vaccine dose na kapthok piu Jackson bana pumna maki yaifa bane hojik pau sandok me bisari Mahiroi singna college ki mikhalda khana jaina bagi mahutta mahima sing tambada pukning changduna anawana bu potlam sing puthok na buhat asi haina Chief Minister Nongtumam Bere na phongdokre Ngasi Manipuri Leiba Information Technology IT Parkta Manipur Startup Challenge Innovation Hub Yangsin bagi thauramda wafamase Chief Minister and Virena Phongdokibane Mahakna makha taraduna Mahiroi singna triple IT amade MBBS ta mai onsinduna Manipuri singna seat yamna fangbang ngamdribasi kari maram lei haiba khanthaba matam oire Isu leitabada isu sagatpagi mahutta leiriba isu sing adu kari no haiba khangdok minasi IT Hub asi Inglisingani kun mathoi gi March taramangada Mahiroi singna anona bu wakalon puthokduna matam ga chanaba potlam sing puthokna bagidamak hangdokhibani Hojik fawbada Mahiroi lising amachani rom leire Mahiroi singna puthokliba thau tingdana anemba mafamdagi awangba mafamda ising pinabagi project adu experiment tawduna chatnaba yabra haiba yangsilagane Amadi yumda seasonary ba electricity arembada mangdana bagidamak mi leitaba matamda mai mathanda muchaba amade ngami singna farm da thadariba nga sing aduna machinjak sabagi sang khangna bagidamak puthokliba mechin sing asisu changing tawragani haiki Triple IT ki nane function namalai Triple IT da koi Manipur ki satra mo yorum de kari ki no khang de IT ki jungni but adom da concentrate to bo wat bro adom election gumba satra ki election da phunei kari kana bogi no kari dorum ge di in satra gi phanana bo khon na ba de government da matam gi oina sanga kana government ga punna seminar kana school phagaran bagi goiro waza wat bagi goiro satra wat bagi goiro taw da bu akhoi masen election da phuna ga leire adu saruki somda Triple IT gi da akhoi gi mi yaw ngamdriba yengo se net ki da doctor gi MBBS ki do result gi yengo khoi mi kyam yoge adom do ira khoi focus pi dreba aduna nai na hana jadu nan issue da khoi issue won tho ga leire issue core issue sing se mang ta re core issue sing se de khoi concentrate ro ga lebak cmc lebak kan je si core issue ni day to day gi thoi ba post da economically khoi da yam satina mai pa chama tingam bu yang khai da do nga farming da handle ka do ni singi remote area sing the water supply gi problem le ramba Example giwani ngasi maki pikraba sidagi tungi wanda ho Special Commander Unit Khabai Soyamasung Imphal East Women Police Personnel yapun bukut pomana nupi ama mahaki macha nupa galoinana malem gi kaithal lupa crore kontra mangarum oigadaba brown sugar ka konana fare basing adudi dai coating hawkip kontra mathoi mapuroiba HP Wholesale hawkip amasung mahaki macha nupa
Kailan Kup Haukip kontra Mathoini, Chandel District ki Manung Chenba, Chakpi Karong Subdivision de Ginihaina, Police Tiki Fangba Pau Aman Haire. Officer in Charge Special Commander Unit Kabesoy Subedar L. Vivekananda Amasung, Zemandar Tangminlel Kongsai na Luchingba Special Commander Unit Amana, Officer in Charge Women Police Station in Fal East, G. Gitanjali na Luchingba, Nupi Police Team Magaloy na SP Railways Amasung in Charge Special Commander Unit Kabesoy, TH Krishna Tommy ki meeting Makada, in Faliski Tribal Market Manaki Hata Center Mazit Road, New Lambolan, 2nd Street area da Ngarangpuk, Pung mga minitara mga tabada, frisking amasung checking chathabada, miyoy aniado, drug akona na fagat pangamkibane. Plastic polythene bag ani dahapto na purakpa brown sugar organic chingnaba, drug singado, malem ki kaithal na lupa crore kontra mga organic haina police na haire. Mama macha ani dagi mobile phone ani loinana, cell oina, lupa listing ani cha mga yang kaisu police na fagat ki. Miyoy animag Porambat Police Station da kutsina kray makataba ayon gyoy ba exit lokalaga ni haire. Lainga ki puthariba Sanfam Singh Fukat na bagidamag you legalized daw na bakongtang lokhat pani haina Manipur Pradesh Congress Committee ki Vice President Hareswar Goswami na maral sikre. Nga si BT Roto Labour Congress Bhavan da pangthoki ba paugi mifam amada wafam asi mahang na phongthoki bane. Hareswar Goswami na makhatara duna. Hauzik lainga ki puthariba Sanfam Singh adu you yolaga fukat panata na upay leita badagi. USC legalized daw na buhat narakpane. Miyoy ba na thakpadak changda hu oiraba USC pithaklaga kunai asi muthatlagi haibaga chapmane you legalize toriba si lenga ki income lak na bakhak natana employment generate tawna bani hairibadu aranba ngayhak ki kaizanba wangangni you legalize tawbada control tawna balerak kulakta you yoliba singa si fagalagani haina CM namiyamda fongdokiba sina takpadi USC lerak kulakta yoli haiba hane khangi takpane Kangna ating mamarakta fadraga hauzik na karamba mawongda control tawba ngamgadawribano lamdamasigi imasig na ahing nung tilkay na mayra paybi ni saban togtuna USC ting na bahot na kibane yu thakpadagi mapuroy bakay na kraba nupi kayamarum lamdamasid layri di hairaga yu legalize taw na bahot na bada yu thakpanak jang fay hay na aran bawafang kaya sandokli India gi oina Gujarat Bihar Nagaland amadi Mizoram da Prohibition of Liquor Act nare Prime Minister Narendra Modi model state amoydiba Gujarat su Prohibition of Liquor Act leina Manipur na karigidamak you legalize tawgadawribano you legalize tawbada sanjaw paiba made multi company singi furit kaw tong na bhot na bani haiki Akoi government chi hujik kai doge gadna kaimtan nate makoi totally moi bankrupt oibanina bankrupt oiba income do generate tongnaba revenue generate tongnaba tobani na khunba singi phikaw chono tobani hujik se hana si hogdok tingaida makoi na piba lambi dagi school lagi national highway dagi aduk lapa aduk toba gai se moi loi khandoga mafam do hujik saba loire na bankrupt oiba government chi hingnabo honaba ani subada ina kaya kumba multinational companies mayam aduga ina kara khunbasingna haibagi license paichalakanda makoina adugumba akhoi chamchamba common people dagi chuknabagi paisa collect tongnabagi khongthang amani lairaba natraga common people singna yuyomsu yaningde makoina madugi mahut silaga yaningdagadi makoisu yolalanu ina khunba makoisu multinational company su yolanu adunate lairaba noina thara yomba to yaroi lera khulakta karida license lobo ngamba jarkar leba masak singu changba ngamba adugumba piba ngamba Sana khonabada Manipur gi horak liban hasing asi hena chingsin mangam labade Chief Minister and Beran gi war on drugs asi hena mai pakpa amoy bangam gani haina Manipur gi Youth Affairs and Sports Minister Govindas Konthozam na phongdo kre wafam masing asi kakching chumnang de leba Indo Stadium da badminton masana gi Hello India District Center kakching hangdokpagi tharamda Minister Govindas na phongdokibane mahak na makata na phongdokibada Prime Minister Narendra Modi gi sana khonabada pukning thogutpa amade mipum khodimak hakchang fan legadabani haiba wakhalonda Hello India hawdokpiduna Manipur da su Hello India gi center kaya hangnaba khudongchaba pirakpasagi manung channa kakching district ki ahanba oina ngasi badminton masana gi oina kakching gi indoor stadium asida
Khelo India District Center Kaching asi hangdokpani. Khelo India gi center hangbasi district kakta natana subdivision sing da su hangnaba pandam thamli haiki. Badminton masanada Kaching district ki oina Khelo India District Center Kaching hangdokpagi thoramaduda Sports Minister Govindas Konthozamna atoiba mitung Youth Affairs and Sports ki Principal Secretary CH Chabra, Director Yas T. Fulen, Deputy Director Yas T. Thoba, DYSO Thobal Kaching T. Chitaranjana akanaba mitung singoy na saruk yaki. अखोई असी ऑनरेबल चीफ मिनिस्टर ना वार ऑन ड्रग्स कोई निशा की मायोग का अचौवा लाम में जंगली भूजम से मसीदा कोई ना साना कोना बदा कोई इसा इशू से नौना हल पिबा नहारोल से मखोई को एब्जॉर्ब तो बमा मगदी अखोई असai war on drugs से फायदे की है ना सक्सेसफुल होइबा अदुगुबा कोई ऑनरेबल चीफ मिनिस्टर की प्रोग्राम अमु होइगनी हाइबदी वाखलोन दुदा साना खोना बरमदा कोई इसा इशू से नहारोल से खरे है ना चीज तो नमनबा कोई पुन्ना होना बिना से हाइबवा कक्सिंग डिस्ट्रिक्ट हेलो इंडिया सेंटर से याम मेहना माई पाकबिना कोई अफबा सानरोय कया टोपिदना मणिपुर की इंचक पोरकदना तना भारत की मिंचे सु पोरकवा नंदना बायहानी ईश्वर खुरुम Maitai Mitaibu Scheduled Tribe Lista Jalhalu Haiba Kongjang Saruka Moinang asi Kurai Deliba Consumer Affairs Food and Public Distribution ki Minister L. Susindra ki Yumna Thomzinduna Memorandum Amapisan Kray Scheduled Tribe Demand Committee Manipur ki Makhada TIPS 10 Union Kurai Wama WAS DEV KKL LSTKL amadi ukal gi thaumising yauna miyoi kayana Minister gi Yumda Changsinduna Kongjang Chethakibane Manipur da hauki bapung kun Maria Sidamioy Taruk nauna COVID-19 positive hoiba teina kre positive hoiba gi chang chada manga 10.3 ki chang da hengala kre haina state ki COVID-19 command control room dagi fangba report aman haire mioy ani positive oi ki basi tharaga state ki apunba coronavirus case asi lakh ama lising kontra mapal ga chanipal yangkai mapal sukre hauki bapung kun Maria da puna sample chama supna manga test obada ani positive oi kibane haire bapung fa masida laina laichet asina mi sikibagi pau leite Amaramda haukiba pungkun marida India da nauna miyoi listing ani chamani fu mathai COVID positive oi bateng na kre loinana lainasina maram oiraga miyoi kun leikidre active case masing listing kun manga ga chamanga tara leire lainasa de ki leikidaba apun mamigi masing lak manga listing kun nipal ga chamapal ni fu humdoine pungpam masida miyoi listing ani ga chamanga humfutara mapal lainasa de gi fagalakhi masi thar ga ujik fawbada fagalapa masing punna crore mari lak ni fu henkre Malam gi oina COVID laichet na khwaidi gi hena sogal balai bak singi manungda US na ahanba Indian and subada amade France na hom subada leire awang nopok state ki oina Assam na ahanba Mizoram na ni sub amade Manipur na ahom subada leire Lilong Police Station ki team mamana ngarang pao Lilong Police Station ki team amana ngarang pau ama fangbadagi ILP ki verification drive chathabada illegal immigrant oigani haina jingnaba ama tengnabadagi mahakpu wahang pahang tawduna verification chathabada Bangladesh ki oiram le haina state ILP monitoring cell gi in charge soiriba DIZ range 2 warngam ningsen IPS na fongdurakle ngasi Thobal SP Jogesh Chandra Bizam Lilong Police Station ki ose Tingbaijam Fulachan yauna Lilong Police Station da pangthok ki bapaw misingo na bada wafamasi DIG range 2 warngam ningsen na fongdok kibane Faraba miyoy adudi Bangladesh ki Chapaina Wabganj district ki Sivganj Police Station ki manung chanba Piali Maridagi Muhammad Ramzan Ali Chaikontra manga apokpa MD Jalaluddin Kawe haire DIZ range 2 warngam ningsena makata na fongdurakibada faraba miyoy gi maramda tizanba matamda mahakasi inkumja lisingani kun mathoigi April tara mapalda matam helaba visa paidna leirambagi faruraga April kuntarukta mahak judicial custody da zelda thamkiba miyoy oiramke inglisingani kunithoigi February tara da bail lauthoklaga court appear tawraga leiramba miyoy ne makata na kupna tizanba matamda mahak Manipur sangba masung thokpagi record leirami scrap dealer gi business dasu yauramba miyoy ni haike
Bangladeshi ama illegal immigrants ama laire haina handak ekhoi ILP ki verification drive chatpa matam si da paw ama phange adu chap chana police na act tawba matam da masi mi si thengnaye adu verify tawba matam da chap chana chumramme masi nupa Ramzan Ali Mayang Ali haibasi son of Muhammad Jalaluddin oirame Piali Mari haiba Piona Monakasha PS na Shipganj district na Chapai Nawabganj Bangladesh masi gi miyo yama oirame adu mai maram mai record tay khoi na kupna thijinba matam da masi nupa si 19 April 2021 da pharaga leiramba mi ama oirame Bangladeshi foreigner ama Lamdam asigi tunglam chetta mitop na khutling balamdam ama oidina bagidamak Manipur Muslim Welfare Organization MMWO na niyam kaina lamdam asida changsilakpa madi leisilakpa mitop singi mayokta leptana kongjang changsili Kongjang asigi serukamo ay nangarang nimidang wairam pung taruklom taba matamda MMWO gi President Boboy Korimayum na luching bati mamana Lilong Uku area da illegal foreigner ama leire haiba akaknaba paw ama fangbadegi Mafamadu da changsilubada Bengali ama nachalaiba scrap godown amada Bangladesh tigi MD Ramjan Ali chahi kontramari apokpa MD Jalaluddin Kobamiyoy amana Valid document ama fawba yawdan leiramba tengnabadegi makatana logi tabak lawkatnaba Lilong Police takutsinakri haina MMWO headquarter ki President Korimayum Boboyna charulamada fongdurakli MD Ramjan Ali hariba Bangladesh yasina fongdurakpagi matung inna mahak hawkiba inkumja lisingani kon mathogi April thada Lilong Police na foreigner eki makhada faduna zelda matam khara leirure bail da thoklakpani haire MMWO na tamzaning wafam de illegal foreigner ama fagalaba matungda bail da thadoktu na thamba haibasi penning ai oide hairiba foreigner si pusilakpa mati changjafam piramamiyoy singaduda leingak na karamba makhalgi action tawkrabagi haibasi wahang ama oire fagat liba Bangladesh si maraybakta kutsinaram labadi khwaidigi hena faba kongtang oiram gadabane asigumba miyoy sing asi bail da thadoktu na amuk lamdama sida thamba haibasi yamna tunglam chatta kudong tiningai gi machak ni haina MMWO na lawi haina charoladuna makhatari Maragasida Imphal da nungtigi fongba pauche morning belgi sub editor Lystrom Rigana masagi anab amadagi manung matam chadana lekhidabada All Manipur Working Journalists Union amjuna awaba fongdurakli Ngasi Manipur Press Club ta awaba fongdokpa mifam ama amjugi President W Samjaina mifam mapoiduna pangthukpagaloina na minute ani tumin leiduna Laikhidrabagi mafamda ikai kumnabasu utke loinana Laikhidrabagi imung manungi awabadasu amjuna saruk yari haire Yumgi fatta haudi langthokpada achotpa amade mapangi polam sing tongan khandoktuna recycle tawraga amukhana sizinaba yanaba hotnasi haina Directorate of Environment and Climate Change ki Development Officer TH Alexander na fongdokre Ngasi singjamai tongam lekay dalayba New S Club ke Community Holder National Campaign for Waste Segregation at Source a Swachh Bharat Mission Urban Initiative ka punakutsamnaduna Manipur Urban Development Agency Imphal Municipal Corporation amadi CRED na sinkiba one-day awareness program on Swachh Decade rangda wafamasi TH Alexander na fongdokibane Tauramadu the Municipal Corporation Mayor Oiramba L. Lokeshore Singzame Ward number 16 ki Councillor Oiramba R.K. Sachiyamade Sawambung College ke retired lecturer Ketrimayum Ibemuna Athoiba Mitunglan Sing oina saruk yaki TH Alexander na makataraduna achotpa polam singaduna asangba dustbin da hapchanduna Bio fertilizer semduna manamasing thabada seasonasi amade higok machugi dustbin dana plastic amade likli na chingba potlam sing haptuna recycle amuk tawraga seasonasi phatta hauda sing asi mafam chadana hundok pumaramna makhal makha kayagi laina amadi pollution thuklakli masida natana ising da amoda kai sing adu tasanduna nga makhal kaya siba yauna sasan na charurabadagi Makhal kayagi anabal lakpaga loinana siba fawba yauri haike Tharamadu mari lainana Municipal Corporation ki hanagi Mayor L. Lokeshore na fongdurakibada lamdeng da lairiba Waste Management Project asi metric ton humfu khaki capacity oba maramna maru oba city amadi town singdagi nungtigi thoklakpa fatahaudu sing tamfam leitriba sida lengana meeting changbiu maru oina fatahudi mafam chana langthokpada yumda chaksangi thabak tawriba nupi singya choba thodang lei haike Pradhan
Jiribam Municipal Council na Pradhan Mantri Awas Yojana Housing for All Urban Bharat Pumbagi Oina North East Bharat Amadi Hilly State Singi Manungda Ahum Suba Best Performing Municipal Council in Lisangani Kunmatho Gimana Fangbangam Kre Aduga Manipur State na Special Award of Recognition to State with Best Visibility and Coverage Oire Jiribam Municipal Council na Pradhan Mantri Awas Yojana Housing for All Urban Bharat Pumbagi Oina North East Bharat Amadi Hilly State Singi Manungda Ahum Suba Best Performing Municipal Council in Lisangani Kunmatho Gimana Fangbangam Kre Aduga Manipur State na Special Award of Recognition to State with Base Visibility and Coverage Award su Fangbangam Kre Ngarang Gujarat ki Raskot Leba Sastri Maidanda Numidhum Nigi Oiba Indian Urban Housing Conclave Cum Expo gi Thoramase Prime Minister Narendra Modi na Haudoki Bagaloina Makha Tarakpada Minister of Housing and Urban Affairs Hardip Singh Puri na Award Singh ado matang kutsina kibane. Jiribam Municipal Council ki oina Council asig Executive Officer Moirangtam Surjit Singh Amadi A. Manmohan Singh Section Officer aduga State ki oina Mahut ki Director Robert Singh Katramayum IAS Soram Arunjit Singh MIS Specialist amasung R.K. Johnny Singh Civil Engineer na award asi lowkey. Hairiba competition asi Minister of Housing and Urban Affairs na sinduna pangtok pani haire. Manipur State Legal Services Authority ki Makada, District Legal Services Authority Tamenglong Nasindana, Conservation and Protection of Wildlife Amadi Wildlife Protection Act Haibahiram Asida, Nong Magioiba Awareness Program Ama Pangto Kre, nga si Tamenglong District ki Manunggaleba Model Village Government High School de Pangto ki Batara Maduda, Tamenglong District ki CJM Dr. Lystrom Rina Amadi Rens Forest Officer, Joel Gangmay na resource person sing na wangang ki loinana Tamenglong Legal at Clinic ki volunteer sing su sarukyaki. Freedom Struggle of India and Netaji Haibahiramda nong magyoiba seminar ama INA Martyrs Memorial Complex Moirangi Holda nga si Pangtokre Humfutara Mapal Sub Anniversary of Provisional Government of Free India Sembagi Ningsing Palantorum Gamari Lainana Art and Culture Department na INA Advisory Committee Moiranga Kutsamnado na Pangtoki Bataramadada Netaji Subhash Chandra Bose Amadi INA na Malem ki Thakta Lauram Bathaudang Amadi Lamdamasida INA na Lauram Libat Thaudangi Matangda Resource Person Sing na Sugay na Tamke Tauramaduga Mari Lenina Chief Guest ki Warolda Manipur University ki Vice Chancellor L. Lokendro na Haikipada Netaji na Luchingda na Jangsan ki ba Ningtam Landa Sarukyada na Manipuri ki Thawai na Puantapi ki ba Taubos ng Maramda Nauhong na Research Tawbagaloy na Tizin Batjangi Haike. Nga sige Tauram Aduda Moirang College ki retired principal A. Sarat Chandra Sarma Amadi College si ki History Department ki head Dr. Ed Sudhir Singh Amade Tongan-tongan pamiyoy kaya na Sarukyaki. Kagching gi local sing Dilairiba Lopari Lising Tararomda Ising Piriba Made Kagchinga Kulona Badilairiba Irengman Kulgi Water Supply Scheme gi Ising Lofum Oiriba Kagching Itay Kong Patpagi Taram Ngasi Pangtokre Kagching Itay Committee na Sing na Pangtokiba Taramaduda Sengmai Tural gi Matakta Sari Badam Miyamna Kagching Itay Maru Hai na Kangnariba Mafamaduda Amay ba na Laitaw Taurabatungda Dam Gitong Tingduna Kong Patpagi Taramadu Pangtoki Kagching Itay Kong Fatpagi Matangda, Kagsing Itay Committee ki President Yengkom Ajawnahai, Ipay po Singi Haktaktagi, Kagching Itay Marudam Semduna Amadi, Konglam Tauduna, Kagching Lauren Yauna, Kagching Maru Bilawfam Singamadi Kagching Colonary Bilawfam Kayada Ising Piduna, Law Singu Taunadun Lakli, Law Panpayaba Matamda, Kagching Itay Marugi Damasi Tingduna, Kagching Itay Kongda Ising Taraktuna, Law Panay, Lawrok Matam Yorok Padana, Amuk dam gitong asi tingduna ising tingduna tamlaga local da ising tazanabagi damag kung tinglambas sing amuk sitna na patoktuna lok padehe na kudong chanabagi damag kung fatpagi tawrampang toktuna lakli haiki. Electric post turakadra haiduna numidang nonglay nungsit akan malak pada imong damiyam tumnadre nga Simore Police Station dagi ifalom na kilometer ahom mugchatlaga layba Chikim Village NH 102 matay da layba electric post ama turak pa yapagi fibam da tingnare haukiba methagi tangkunda media da haptuna athuba matamda Electricity Department ki kangbuna posting asigi mafam hongdok piyu haiduna haizakiba laikre hauzik falba Electricity Department ki miyoy ama talaktuna
post homdokpagi thabaksu paikhatpidri haina electric post aduga naknana leiriba yumgi mapuna Manipur lenga ki pukning chengsilakli athuba matamda electric post mafam hongdokna batawiyu karigumba khudongthiba thokpa taragade Manipur lenga na daita pubiyu haina su phongdurakli National Highway mapar sa sai zum le simatang sada mapom sada electric post NS 0102 post mari jong masi no no sila mang tang khoi tum mangam da zum da me to ditu 2022 da ye 9:15 am da me da hab kra sada department secretary mention bid re kargu masi matang sada Ganapati Company Limited na NH37 gilong mai paring da hauzik lambi semgat sagali basi hakjang da ka hena sokningai oire haina none miyam na haire NH37 double lens semgat basi hakjang da sokningai oiba mai khu thadokpa chemical seasonaba koila mai thaba amade koila stari basi none miyam na yaning de maramasina company asina china kanglon tungin lambi sembiu haire Paugi maragtat na break amatang lausari. Electric laktaba na maram oiduna asabi ising panglar hybrid ng sa tiningai leitraba. Thompson Solar Water Heater. Contact number 9612391300 and 9862669522. Aikhoigi address Hairanggoidong Nitamja Karong, Impal West. Breaking matong na taramnog cheri makhataba pau pisari. Institute of Cooperative Management Impal na Manipur State Cooperative Bank Limited ka kusamna na senduna Technopal LAMPS LEMS Cooperative Society Limited ki nong magi oiba Financial Literacy Awareness ka Members Education Program ama ngasi Technopal District ki Kopinom Village Tileba MTM Hall the Pangtokre Technopal LEMS Cooperative Society Limited ki President M Lunmilal Haukip na Chief Host Oidina Pangtokiba ngasigi tharam aduda Manipur State Cooperative Bank MSCB ki President P Ranjit na atoiba mitung loinana Institute of Cooperative Management ICM ki Director Rangamlian Aimol MSCB ki Board of Director Mangi Ibochoba Technopal LEMS Cooperative Society Limited ki Managing Director Pramodini na akanaba mitung sing amade Sanjib Irungbom CSP Cell MSCB na Resource Person oina sarukyaki Zirigat High School da Mahiroi Singh na Phagtalarik Tamlamba si Laibak Tibane Masibu Matamasigi Modern Education System Oirabra Lengang na school fagat na bakongtan kaya paikatlabasu school asidadi Hanna Faubo Yengbidroy Haina Desam Ziribam District Council ki President L. Bilaks Meeting na High Cray Ngasi Democratic Students Alliance of Manipur Desam Ziribam District Council na Sindana Councilor si Office Tapangto Kiba Paugi Mifam Amada L. Bilaks Meeting na Makatan High Kibada Ngasi Desam Ziribam District Council gi akanaba team amana Ziribam gi lamlong kaitel manakta leiba Zirigat High School da school yangsan bagi kongchit amachat ke kongchit aduda school aduda bands decks leitabana maram oiroga school adugi Mahiroi Singh faktharaga larik tamhanliba si matamasigi modern education system oirabra lengang na school fagat na bakongtan kaya paikatlabasu school asidadi hanna fauba yengbidre Awad pa infrastructure mapungfa na tambiyu haidana kolaw kaya laurabasu ngasi faubada tabak to ontok pida na layri. School asigi at master na ZEO Ziribam da pau piba layrabasu tabak ta ngasi faubo ontok pidri laynana layngak na amadi marilay na ba authority na midyang changbido na watliba infrastructure singasi mapungfa na tambiyu haiki. School asida waliba bench madi deck watpana maram oiraga phagtharaga Mahiroi Singh na larik tamugo adu ubada adu ki matik aikoina thamoida pen pokchai hairiba se school asigi headmaster na su lairiba Jiribam gi ZEO da su information piro fawda ngasi fawda thabakta amato onthorokta su masi su laibak thibani hairiba Siv Sena Manipur Unit ki nauna sub office ama sanga bagaloy na nauna thau pugada ba miyoy sing saktakre ngasi singjamay kaitel Imphal Urban Cooperative Bank Taleba Siv Sena gi office ta paumisinguna bada Siv Sena udap Bala Saheb Thakari Manipur State Unit ki President Toizam Debanandana Party ki nauna thau pugada ba singiming lauthokre nauna thau pugada ba sing adudi Vice President da Sam
Laithongbam, Ninghor Jazo amadi Kaidam Ranjit ni, General Secretary na R.K. Suresh amadi Tokchom Bobon, Joint Secretary na C.H. Chandramani, Treasurer na Nambam Jugis amadi, Spokesperson oina Chirom Gitini. Su kogi sigum laba Uddhav Thackeray gi Visama Manipurda hangtoga kogi thabak thoramsing tawba horo haibagi poktak matungina ekoi sigi office asi hangjabani ekoi office asi matam punamakta miyang gi damakta kada Manipur gi praja sing yengaga thabak tawjagani tasengna ai isamakna kogi siba sena asi ahan badadi amma khaktang lerami adubu hawjikti kogi Mumbai da party asi ani tholokdabanina Uddhav Thackeray gi original kanodu koi lengba yadabanina na ekoi sida Sivasena gi thabak thoramsing pubiramba General Secretary Treasurer oibiramba Youth ki President oibiramba General Secretary oibiramba isinaw singina nusidana aikoi punna amatta oina asengba Sivasena asi pulan bayade Manipurda thabak thoramsing ase inau nauna Hawjik sanabagi pau lobirasi. Sheikh Babu Macha Memorial Trust na sponsor Toraga, All Manipur Football Association Sinduna Tasigi Tarani Thoitigi Team Tarani Palna Group Anida Sarukiaraga, Lamlong Tongkong Artificial Turf Ground Jatarakli Ba Anesuba Amfa Kapki Ngazisana ki Bahan Match da CFA Chingwerong na Amofa Moirangbo Goal Amasuino the Mighty Bapiki. Match asi Mai Pakraba CFA Chingmerongi Amatangai Goal Serto Komna match ki minute kontra humdoi chetpada chanki kapasigi ngasisana ki ba atopa match amadana Wafa Wangoina UBFC Kamjongbu goal mari soino the mighty bapiki match asi Mai Pakraba Wafa Wangoigi goal mari di Kisan Naurem DH Hamba MD Isa amadi H Rakesna match ki minute mari Nifumanga amadi ahen minute ani amadi marfumapal chatpada matang sitna goal amamam changke kapasigi hayangi match nimit yung ba pungtarani to minute tarada KYVO qualify amadi LYG SEDA Longpina sanaragane nungtil gipungani minute kunda KST Kangpokpi amadi SYM ROPIA Churichanpurna sanaragane. Imphal West District Football Association is senduna YWC Malomgi Ground da Tasig Taramari Tigi Team Taratarukna Group Anida Saruk Yaraka Chatarak Liba Mga Suba SH Mani Sarma Memorial 3rd Division Football League Ngasisane ki bahan ba match da Wafa Wangoina YSC Yurembambo Goal Ahum Amada Mighty Bapiki Match SC Mai Pakraba Wafa Wangoy ki Goal Ahum na Samson Jackson Amadi Dremzit match ki minute kontra mga yangkay taruk amadi humfumat hoy chatpata chanki YSC Yurembamgi amatangay na goal na Bikes na match ki minute ni futare chatpata chanki atop match amadana KAYLC Chazing Karam amadi SJC Salam goal ama chanaduna draw oiki Chatarak liba tournament asigi hayengi match layroi tasigi kunitoy ginamit yung bapung taranitoy minute ni fumangada MTSU Malom amadi MIU FC mayang Imphal na sanaragane nung tilpungani makayda USC Fayeng amadi MISWC mayang Imphal na sanaragane. All Manipur Football Association na kumukjam Joy Kisan gi sponsor makada sinduna hauki August kundagi team tara mapal na sarukyarga chatarak liba kumukjam Inaucha Singh Memorial tara mga Suba Manipur State League nga si DSA Bisnupur gi ground na sana ki bahan ba match MPSC Manipur Police na Nesu Kuraibo goal ahum amada mighty bapiki match si Mai Pakraba MPSC Manipur Police ki goal ahum di and buboy sana TH Kiran amadi Fimatena match ki minute mapal nifumanga amadi nifumanga lenana ahenwa minute ani chatpada matang set na chanki nersukurai ge matangay na gol na H Priyo Maitena match ki minute yang kay chatpada chanki atopa match amadana DM Rao awang segmay na ZSC Churichanpur bu goal ahum ani da mighty bapiki match si Mai Pakraba DM Rao awang segmay gi goal ahum NZ Emerson Maitena match ki minute taranipal amadi kuntarug chatpada goal ani chanki TH Kisana match ki minute kontra mga chatpada goal ama chanki ZST Churachanpur ki goal ani na Luntensay Mate amadi Lalungmon Kongsay na match ki minute taramanga amadi
Hufutara Tare Chetpada Chanke. Hayang Numitung Mamatung Pung Taranito Minitara Chetpada, UKB Churachan Puramade, Muvanlai Athletic Kangpok Pinasanaragane, Nungtil Pungani Minute Kunda, AFC Tawal Amadi, RAU Lariging Mamlekaina, Sanaragane. All Manipur Football Association is sending out Kibo Gastarani Paldi team Taret na Sarukiaraga Chatarakliba A Santa Mite Memorial Tarahum de Suba Senior Women Football League for IWL qualifying nga si sana kiba match amada MPSC Manipur Police na ICSA Ireng Bambu goal ahum soy na damay tiba PK match sa si Mai Pakraba MPSC Manipur Police ki goal ahum na ngangom bala Devi na match ki minute ni Fumapal yang kay humdoy amade humfutara Marie Chatpada Chenke atop match amadana UPSA Pukaw na KRY PHSA Narem Tongbo goal ani amada mai tiba PK match si Mai Pakraba UPSA Pukaw gi goal ani na N Sibani amadi N Heneritana match ki minute taramari amadi taratare Chatpada matang sit na Chenke KRY PHSA Narem Tong amatangay raba goal na LBB Chana match ki minute yang kahini thoy Chatpada Chenke Manipur University Sports Committee midyang makada College sa umbong na yung buweraga ngarang dagi college sige football ground da team mga na saruk yarga knockout basis te chatarak liba tarataruk suba Abor Chansing Memorial MU Inter College Women Football Tournament ki final match yung bu Biramangol College amadi Sri Sri Govind Girls College na sanaragani Tournament na sige nga si sana ki bahan da semi-final match da Biramangol College na Liberal College bu goal Nipal Suno da Mighty pa PK. Anis suba semi-final match da Sri Sri Govind Girls College na Manipur University bu goal tarit Suno da Mighty pa PK. Tournament na sige final match ay nungtil pung amamakay tabada sanaragani. How kiba jahi English ngani tarani palgi October tagitang kunmari da ining tolay sa masana jawana. November tara mga si tang tagi namit oiragani haina lebak miyamda lautok piramba jahi asidagi hauduna. Tang ta day observation committee na tongan buwakalo na masung pandam galoy na. Key marks committee makada tang tagi namit kamari lay na jahi kudingi lep na pangtok to na lakpagum. Jatli ba jahi English ngani kunitoy asige. November tara mga da pangtok kadariba mapungoy batawra masige mangoy na. Tangta for an ethical way of living haiba pandam galoy na tabum mamachup na chatariba tangta ginumit tabum gi ngasi mga ni chenma numit asida kay bidalay ba kay B High School da awareness program ama pangtokre ngasi git tawram adu da kay B High School kay B Get Master B Besen Sarma Tangta Day Observation Committee ki Chairman Leitantam Damendro Maitina mayay tangbal da lengsin ki Manipur Kang Association is senduna thasigi anidagi Kang Kuttaranipal na group tarukta sarukiaraga ibudo Pangalba Kang Sangkundrak Pamda Jatarakliba umfumanga suba Sir Churachan Singh KCSI CBE Memorial League Cup Knockout Kang Tournament ki ngasasani ki match da SSU Singzamay Kangkut na Yai School A Kangkut po Panzil Taranitoy Nipal da Mighty PK Hayeng Pangalba Kangkut Kundrakpam amadi Gopal Deb Kangkut Yai School da Sanaragani Nga sigyoy ba ay nga sagi pao pizari. ICAR lamfeldigi thorap report ki matung inna nga si kwaidigi sabagi cha nga si degree Celsius kun mapal 10 marine ingbana degree Celsius taratarit 10 mari oiki nung sitayaw ba ising manilgi chang ayuk te chada marifutara Nepal amade nung tilde na chada ni fumapal oiki hairi. Loy silak pada maroy pausing ang mukha ni Pizari. Mahiroy sing na college ki Michael da kanajay na bagi tabag left si mahima sing tama da po unjang na anawan na bupot lang sing putok na buhat na si Hai na Chief Minister nong tumambire na Pongdo Cray.
Special Command Unit Kabay Soy amasong Imphal East Women Police Personnel gi apun bakutpo mana nupi ama mahaki macha nupa galoy na malem gi kaithna da lupa crore kontra mga rum oigadaba brown sugar ga kona na fare. Manipur lainga ki puthari Senfam Singh yu yolaga fugat panat na upay leitabadagi USC legalized taw na bakong tang lokalapani haina Manipur Pradesh Congress Committee ki Vice President Harishwar Goswami na maral sikre. Sana ko na bada Manipur ki hawrak liban na hasing asi hena chingsin mangamlabadi Chief Minister and Biran ki war on drugs asi hena mai pak pa amoy bangam gani haina Manipur ki Youth Affairs and Sports Minister Govindas Kontau jamna pongdokre. Maitay mitay bu schedule drive list ka jalhallu haiba khongzang saruka mo oina ngasi kurai da leiba Consumer Affairs Food and Public Distribution ki Minister L Susindro gi yumda miyamna thomjinduna memorandum ama pisinkre. Amade Manipur da hawkiba pungkun Maria Sedamiyoy Taruk na COVID-19 positive oy batay na kre positive oy bigi chang jada mga 10 ki chang da handle la kre. Ngasigoy na sandok Bias News matanga sa Deloy Sinjare midyang tabi basing mamukana kurum jari.